Hi, mayam punong pukurumjari. Ngasise akoy babagi badminton match lay haidana. Yang kuina sanarudrabane narubadagi akoyna luhong matungda ako babase yang kana narui adui matungda sanarudrabaduna hantakhatang amuk sanarakbane. Ado yam harawe ko ado mana ngarang si phone tawra ame ngasise magi match tai ado sum yengba lao na ko aina Satke na dum thamoida haina khangreba ko habidi ekhoina angang oiringai pitru pi ingai dagi magi mananganda adagiti ekhoise gari mamangda magi leijaba scooter dani khangde adaidi cycle dani khangde hap tana aigi oiba isai tamba oire thawal tana ayupung 3:30 3 de hawatlaga chattana Mana tawbirak pa yaba tawbirak re habidi aina mi oidaba habaduna ama oiraga suko asuki mati hona bikre aigidamakta ni habada isininaw singini habada ado magi ngasi hayeng ngasi se match lay ka habaduda aina sum thawayam nungsiba haitari amna ado chatluraga yenge mabu aidi kitang pukning thogat pa haitari ne adu tawruse na hairi ne aina dada su hapetang chatpiruse na ko adugi chatke na tawri Saling may editing niya. Nagkarika. Oh, ba? Ay, isunupi mo kami. Naharu tagi ako yung sarja. Jatra. Ako siya. Ay, hindi siya rin. Garitan ang dadan ako. Yari. Video na meron mo. Video tawre bra. Kaya ano hujik baba na suije? 60 ka. Saben yung doon thani ka ngay na. As adada winner oil ni. Saben yung doon ni. Yam naujeri bani. Naujeri padan.